Bureau of Investigation CBI na chathrakhiba case amaga mai lena salai gi tongan ba board of directors singi mayum managing director gi mayum yauna corporate office ta re chathakre haini thodo osi matangda police gi phama paw gi matung ne de ngarang sajibu gi noma pan ba seraw numit ki ayu pung truk ta matam de gi nung thil pung mari makhai hen ba fawwa CBI yakhna ba tim amana re adu chathakibani haini an boina salai gi chairman ka managing director oiriba narengum samarji gi mayum da re chathaki matam adumukada tera lokapum leikai de leiba salai gi corporate office su re chathaki haini pawasna makha tari badi narengum samarjit amasung tera gi corporate office ta chathakhiba red adu da tongan phan gi document kya su fat ki haini tim aduna makha tarak poina salai gi board of directors sing gi mayum da su re chathaki haini pawasna hai re chathakhiba board of directors sing adudi kasam thong ilangmam leikai de gi ilangmam brojendu akham leikai de gi akojam dipa singjamai mayeng leikai de chongtham shamson tera lokapum leikai de gi narengbam bisurjit Uripok torangmam leikai digi torangmam tikendra amasung lalamung makhong digi borjendo jumle magi mayum singni hairi ba board of directors sing adugi mayum dusu salai ga mai leina ba tongan ba document kaya CBI gi team aduna fat re hairi